ꯑꯩꯈꯣꯏꯅ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯅꯤꯌꯣꯝ ꯀꯥꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯆꯤꯡ ꯀꯣꯛꯊꯣꯛꯑꯒ ꯂꯝꯕꯤ ꯁꯦꯝꯕꯁꯦ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯂꯣꯏ ꯈꯪꯅꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯊꯤꯡꯉꯦ ꯍꯥꯏꯕꯒꯤ ꯁꯨꯝ ꯇꯧꯈꯤ ꯃꯇꯝꯗꯨꯗꯁꯨ ꯑꯩꯈꯣꯏ ꯍꯧꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯑꯃꯁꯨ ꯂꯩꯈꯤ ꯑꯗꯨꯕꯨ ngasi thing batara ga su akoi olakpa chahi tha olakpa matam dong yani mafam ama dong fauna ba jaga am dong karimba if torpa tar ga ngasi thingi base akoi india lenga su koi khangbiram gani haibaduni lakchaning ba point se du makhata nong chatharak ba tar ga di masi kari karamba section lokhalaga moisi kari karamba logi matung ina kari pan ba yai amadi makhata na chatharak khini haibagi makoi si mamang su thingkre adu ngasi su makhata nong chatharak li masi ngasi thing batar ga su mathang laiba chahi sigi lakaduri ano wa thaji dong chatharoi haning ai dileti masi amuk chatharak ba tar ga di masi kari karamba kana chiyo so sing na muk tholakani amadi kari athing bong lakani haibu masi tang thambiru taseng haraga di masi adum khoi di ngasi ji hanjan hanjan dum uruga lerba pot amadum uruga la abani na mayam si kari tawgodaw no si khoina khangdre adana safeguarding manipur university restoring peace and ensuring justice and secure future for every community of the state and haiba posi mayam na pam lerba cso sing individual sing na stakeholder mayam pam lerba pot amaneba ano sigi pot sida khoina hujik harise khoi sigi pot mayam ji phange haiba taragadi masigi amba first and foremost duty of elected representative se natraga or any concerned authorities sing hujik elected representative sing kano leitrabnina aina thamjaning pot di taseng haragadi any cookie tribe se masi se hana lawthokki matamda sigu mayam se amu repeat se lakwa khara wagadra makoi lawthokanda makoi je masa masa gi maramdamda report tawthokki basina hana ai sumain thamjaning sigi clear cut example amu ai pijage bako hauji ekoina thangnaba state nagaland na tawbo pot amu ai haijage makoi de koina thamjari wafam sing se koina any cookie ta lawthokpogi summi natragadi sumaina ekoina cookie any cookie tribe se pallaga tawbusina makoi aran mamong thabak toriba separatist movement sagaliba illegal immigrants mayam tawsing support tawbuga manaragani haibis de koina cookie have wahi si possible isina dabni cookie does not exist hai tareko laiba ponate maram de koina hornbill haiba posi koi arunachal pradesh ki alumba phangbu uchek amani dana ko sigi pot si hornbill haiba kaina pot si laura kanda masi uchek se maming laura kana nagaland na madugi makhoi Nagaland state bar oriba takopan sinadana hornbill sinraga ngasai hornbill festival na tawdro adugi hornbill festival tawdana hujikti Nagaland yam association on laigramnina hornbill si ngasai hornbill festival harakanda Nagaland gi oina oroboi ngasi ningaga Arunachal Pradesh ki khangtabe pot ama lakpose sumaina ekoi sabchana ekoi hujiki cookie adu ana sum sinragan laikanda ngasai any cookie tribe harakanda ngasai pot sinagi pot na cookie gi tawri posing adum chumaboi ninghan bai pot amakak yauriba maramdi even moina peace relay ne harage AK rifle yalaga satpagi pot khuna ugre nako ana ai opinion di cookie haiba tamje suksin sinaba pamdaba sinna roido pot amani na ismain thamjaninge adugi matakte khuna uji stone erection yungiba mayam adagi national highway singda khogi poster campaign natraga banner gate yet pa yade ama tobu yade state land da da har kanda Tiger Road Jamman Road adagi Anglo Cookie war 1917 1919 kaina laiba magi gate mayam ama toroge khona uriyo pot mayam singje lay manung sida lawtho owa masi che keno taw matamda aikoi shumba pot mayam singse kokane khali adana maramdi kaino de yango makoi masi gi frup kangu cookie gi maikhum upaga for a better bargaining political power ine thoiba moi hebis lawyers kangu ne liars ne haiba kangu sing tawriba se makoi ngarang han palen nakleba mon loy haiba khulduda moregi madugi kaino nung sing buda moi gi nungthil lama da bomb pokhai da ngang hum sokumata pot ama yauri pot ne madu 26 area gi de pusalaga he kor pusalam lying khol en tawriba pot mayam sing adana moi hek mama pung de tholok pokthok podagi bom nongmai ama explosive mayam singse pai ga drug nong mayam sana la abnina mioi gi punsi mioi mamal khangdaba aduga makhoi de dum public ki oiba kano da statement platform thokko mayam si gyan men ta da samson sanjin mayam ama separatist ki movement sagana hono tawre aduga maitai na singsi or anti national ni maitai singsi aduga separatist movement sagar pa government of india gi against le maitai ni moin udna bo hona pot mayam aseng thabak oin tawuna makhoi na tawba aruga swide even kanana masigi idb sing changura thingi bano kai biji mayam khangna ga su makoi nataba saradum leiba aro kanana no huji national highway sing chat da threaten toriba pot kai je ngasi dum khangdana leibagi election bai ta da leiba kangu sing se masigi mayam thupsan ba ada safe returnings of their idbs in their respective homes aruga highway sing je loina accessible oil lage communities kudum without fear highway ta ga di ngasai gi kano gi any cookie tribe habasi muthatpa aduga masigi pot
ꯍꯧꯒꯠꯂꯒ ꯐꯣꯡꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯇꯒꯤ ꯀꯥꯔꯛꯏꯕ MLA ꯃꯌꯥꯝꯁꯤꯡꯁꯦ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯂꯒ ꯂꯧꯊꯣꯛꯄ ꯃꯁꯤꯁꯨ ꯅꯝꯕꯔ 1 ꯗꯦꯟ ꯑꯃꯨꯛꯁꯨ ꯃꯗꯨꯒꯤ ꯍꯧꯖꯤꯛ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯗꯨꯒꯤ ꯃꯨꯚꯃꯦꯟ ꯃꯌꯥꯝ ꯑꯃꯗ ꯃꯈꯣꯏꯅ ꯐꯣꯡꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯥꯎꯊ ꯄꯤꯁ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗꯧꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯏꯚꯟ ꯇꯥꯏꯒꯔ ꯔꯣꯖ ꯃꯅꯣꯔ ꯁꯦꯞꯇꯒ ꯐ꯭ꯂꯦꯛ ꯍꯣꯁꯤꯡ ꯌꯥꯎꯋꯤ ꯍꯥꯏꯔꯤꯕꯒꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯀꯃꯥꯏꯅ ꯌꯥꯎꯔꯝꯃꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ as per law of the land madugi podo kupna thigatlaga for the end of justice madugi do constitutional amadi legal kainogi matungi na madu chaira chap chaba punishment pihoba aduga any kugi tribe amukasun haijani mutatba masi matamda ekhoi justice lo muk phangni aduga peace porokane na idis main thajaba tamen swain thamjaki thagache oja yamna maru oiba wafam da thambigi se ekhoi German road tiger road gi matang da yam mayek seng na kakninga yaudana thambigi